Imphal West District Police Commando gi kangbuna ngasi Lalhouba loop KYKL gi active cadre ma phagatpa ngamkhrai. Police ki pawn hai akaknaba pawma phangbadagi District Police Commando gi akhanaba team amana ngasi ayuk pung 9 makhairom taba matamda wabagai therapy saki area da tibu humbagi thabak sathaki. Maduda KYKL gi active cadre du phagatpa ngamkhibani. Phare cadre du gi maming Yaikhom Janendro atopaming Janen Singh chahi 39 apokpa lekhidraba Yaikhom Sidam Singh kawi wabagai therapy saktagini. Pausina makhatana hai Yaikhom Janendro asi lup asigi self style commander Rakesh Kobami amagi command makhada kumja lisingani tarama pandagi lup asigi thabak tawduna lakhi hairi makhatana mahaki commander gi yathang makhada yanglamdagi nupi amada sahi asigi jun tha fawgi manungda mobile handset pirakna badiman tarumki loinana dimana du pidrabadi madugi apapataki faladu phangadabani haina kihan khanganbagi thabak sathaki haibasu khangmangamle Farva Yaikhom Janendrona makhatana phongdorkibada mahak mamang thakta anirak police na farga velda thadokibani adubu mahaki commander Rakesh ka toina pau fauna batanatana moreda toina unaki hairi Phagalaba KYKL gi active cadre adudagi police na mobile handset ani recover toki loinena mahaki mathakta makhataba ain gi oiba thabak lokhanaba hianglam police ta sinakre Nakalamaromda Langaki war on drugs Kongzangi Manungsa Nangasi, Napki Akanaba Tim Amana, Mioyama, Heroin No.4 kilogram Amaga gram Chahum Humudramanga Kona Phare. Pausina Hai, Nasinumidang Wairam Pumangarum Tabamatamda, Napki Akanaba Tim Amana, Bisnupur District Manungsana, Kwakta Ariada, Chingnabagari Sing Sect Tobi Tabak Sataki, Maduda, Maruti Suzuki Swift car registration number AS01DP 7348 Amak Hamduna Sect Tobi Tabak Sataki. Tungda car adugi maning thangba sitta lotuna porakpa Heroin No.4 adu phagatpa ngamkhi makhatana napki team maduna Heroin No.4 ga konana Chandel district ki Sapi Karong subdivision gi manung sanba El Chalmol village age hojingna Surachandpur district ki Wajing village da leiba Lunthanglen Tauthang sahinipu apokpa lekhidraba Thongpau Tauthang hairiba miyo isi phagatke phagalaba miyo adugi mathakta ahanbagi oina investigation chathabada Lunthanglen Tauthang hairiba miyo isi Susanariba Kuki Liberation Army KLG Kadroni Haiva Kamangamle. Hojik Mahak KLG Defense PRO Oina Tabak Tobani Hairi. Tungda na PS na case Amalokatuna Makatana Tizin Bahukre. Amarom da Imphal Manungda Pam the Todok Sing Toktana Bamadi Miamgi Santi Raksa Tugaiba Tingnaba Ngasi Imphal West District Police Commando na Tangal Bazargi Mapam Sing the Operation Satakre. Nungtil Pungmari Kara Helapa Adwaidagi Hauduna Tangal Bazargi Dharmasala Boragali Ngari gali amasung yai mestor ki manak nak na leiba mafam sing da sathaki ba operation aduda mioi samga kun mangarom detain tawduna masak khangdokpagi thabak sathaki maduda mioi ahum makha taba verification ki damak city police station da sinakra hari